Ngarang nungdan phongkhiba panagi pause dagi maruiba pau khara khangatjaraga miyamda khudol damjage Tamenglong maru lambi len ani ki thakta sembalo singkhibada CM na apenba phongdokhre sahi humdaro mirai duna leklaba Tamenglong toksem Lisang Maru Road NIS 137 len ani ki thakta sembalo singkhibada Chief Minister Nongthomba Biren na apenba phongdokpagalonyana lambi sembagi thabok pariba National Highway and Infrastructure Development Corporation Limited NSIDCL amasung Central Government bu thakaba phongdokhre sahi lisang sikna mamang da lemba center lengang na mirai duna thamlamba lambi asi bulen ani ki thakta semgat naba akama meng sangbiduna thabo lokhop khibagi damak Prime Minister Narendra Modi amasung Road Transport and Highway Minister Nitinga Karibu so Chief Minister M Birena thakaba phongdokhre Chief Minister da ngasi mahaki ex thadropa war amada National Highway 137 len ani ki thakta sembalo singkhibada apenba phongdokpagalonyana state asike road connectivity ki phibam Phaganaba NSIDCL commitment amagalonyana thabok tawkhiba bu thagaba phongdokhe Chief Minister na Prime Minister Narendra Modi Road Transport and Highway ki Minister Nitinga Gari da cho amathaduna apenba amali thagaba phongdokhibagalonyana NSIDCL bu su thagaba phongdokhibane Chief Minister na mahaki chirolda hawkhiba chahi kara asida Imphal Jiribam lambi National Highway 37 ge maru oiba thongsing Makroding amasung barak thong saba loisingkhibagi wafam na hongna Chief Minister na khanganke Khoirambang Kaithel khuntak lansikre kokomina senduna sakhiba miyamgi Manipur kamba khongchat mapum phana sawal aduna Manipur ge khwaidagi sawa lalo 80 ki mafam oideba Khoirambang Kaithel khuntak lansikre Khoirambang ima Kaithel ahum Kaithel famna khidre pauna Kaithel thanga Kaithel naga mapal yaungna Khoirambang Kaithel gi akoibada lairiba tukal singthong hangna khidei Kaithel foundation na so Khoiramba mapada miyamgi khongsa adubo Okuna mafam adudagi ima singso khongsa aduda saruk yake nakal amarom ta miyamgi khongsa aduda pamdaba thawdok sing thoktanaba security ki akamba section thorang lakhoi thau ground dagi hauraga over bridge makong kangla nungsup thong kangla gi awang thong na chingba mafam singda masing yamlaba security sing na ngak senki Chief Secretary na Governor unakhre state asigi tunga ba hangliba relief camp singda Lairiba internally displaced person IDPS kidamak lokhalakliba thabok thoram singi matangda Chief Secretary Dr. Binit Joshi na Governor Anusa Oike unaduna pawdomkhre Rajbhavan na ngasi Governor ga unaba aduda Chief Secretary na Manipur gi sing amasu tamgi IDPS singi damak paikhalakliba mathok taba polam sing phanganba amadi temporary center home arrangement gi matangda lairiba progress gi matangda su pawdomkhe Governor da Chief Secretary na Jiribangi oriba phibangi matangda hauju phawbagi oina district asida hangliba relief camp da IDPS samapalom lairiba asigi mathok taba punama phangale masigi mathakta Jiribangi DC da suma phamaduki yungkai mang takliba amadi lanthungi phiban jengsinduna mathok taba thabok thoram sing paikhana bakhangan basu laikre ngasi Governor ga unawadi da Chief Secretary da Governor na Danamanji University ki athuba anawa Vice Challenger ama hapnaba amadi Nongna khalava assistant professor sing join to hanaba su khangankre amaramda National Sport University chengapagi thawrang lawriba Barendra Construction Limited ke president Richard Major General TPS reward ka se Governor ga unaduna University asigi paikhaliba thawak tharam singi matangda wari sanakre CRPC ki makhada Serou amasung suganu da athingba thamkhre Kaksing District ki Waikhong Police Station ki manung chana leiba Serou amasung suganu ngasi dagi tha ahum CRPC ki section 144 ki makhada athingba thamkhre District Magistrate Deputy Commissioner Kaksing na ngasi thokiba order amana athingba asi thamkibane Serou amadi sugunu da mahausagi ingtapa punsida akaiba pirakpa yai habige report SP Kaksing na pirakpadagi athingba asi thamkibane athingba asi leiringai manung miyoi manga natraga manga dagi henna punba yaroi mi siba chokpa yaba khulai sing puduna chatpa yaroi unauthorized illegal construction sing jurisdiction asigi manungda semga sagapa yaroi amadi mari leinaba authority ki permission yaudana drone sijinaba yaroi haide athingba si governor agency functionary law and order nga liba security force ti konseloi athingba leiringai manung Kaksing district ki Waikhong subdivision ge subdivisional magistrate SDM na executive magistrate ama oina thaupu gani toina subdivisional magistrate Kaksing da mi punba aniyada bathabak tawbasing athingba pinaba darkar leba thabak sing lokhatnaba su district magistrate na khangankre sai humpudra suraba ahal anine lengaki jinga ngai hore mamang tha me manga da chitkiba len yawa akamba nonglai nungse aduda
Lena Fudapadagi Pungo Horaba Kampoksan Gumba Yum Amada, Say Humdra Suraba Solaba Ahal Anina Upilata Vadigi, Matamasu Singa Kapna Kaidanga Linga Pirapa, Zinga Adu Akogi Serou Yarokatagi Haina Karang Nairaga Lehauri, Kundumbam RK Say Humdragani Toy Tawa District Hydro Part 1, Hitopopi Lake Mahakiloina Bi Bino Say Humpuguni Pan, Matamarilay, Ningol Ahumpiba Amane, Housing Mahak Na Tabagi Pangal Susole, RK na kalingay likso tawbana simpam oirame, mahak hawkiba sahi yang kay romance simpam asida layrakli, adubo hawkiba sahi ahumlongki mamangdige, konggi layna amadagi akan batabag subangam kidre, mahakiloy na bibinoso ahal o silakpa amadi, kanan narubadagi tabag subangam kidre, masaningol ama check sa farm brick farm amada, tabag suri aduga, masaningol ama na fisare, ningol ani aduna hawziki oinadi sa kumay mutanava kana honare, piba ama yawa adudi sa hinaure. RK Giyumado Hokiba me mangagi len aduda, jinga makay loin hokre, ngasi pabo yung kumnaba jinga laitavagi, plastic na kopsilaga karada oirabasu, nung yuda na ba menari, madusu matek karakaktani, simbatung na nate, kundumum RK hai, mahang hausisay humdra hele, langaki oles pension di pangdre, tabagi panggal suwale, langaki may kadigi fensin pangambiyo haike, yum nong na yubagi awaba kanglingay, RK Giloy na bebino na hai, Makogi imung adu mapuroy bana kalingay, likso tauraga madudagi fanglapa apipa sempam aduna, saranong kang narami, hauzikti madu su lepkray, mahang masayang na layang bagi panggaw sulayte, macanupi anin na chekon laga fi saraga yumpu bani, asigumba awaba kaya asigi matakta, yum nong yuba sinahena awaba ohele, lengang na zingapi gani hadabasunga si fawa pangdre, haizaba yabang pamsing na satuna haizerure, kana badilayte hay na lengaki matakta, Penda wopam kya thamkhre, masaningon nila marana hai, maki apopa apopi na mapanggal son badagi, mahaka machega na yamna wana yumpuri, haselwi ka natin lenga ki makada piba kudong saba amata, pangbalay yum nong yuriba sisu lenga na, jinga piga ni habdo atupa matam da pibiyo, makogi awaba sing asi ubiyo haiki. Combined team na yamlaba Khutlai phagatkhre, Kaksing District suganu Police Station na Kwamba, Singtong Beles tangrang numitang taraga mga suba Assam Rifles amadi, Manipur Police ke apenba kanggo amana tiba humbagi tabak cacavada, pompi grenade yauna polam kya paga pangamle hari, tiba humbagi tabak adu akang nabapao ama phongbadagi, ngarang numida wayang pong mga taramdadagi kaksingi, Disney SP, Operation Binoy Chongthamgi, Supervision Makada, taraga mga suba Assam Rifles, Suganu Police Station amadi Kaksing District ke Commander Unit ke apenba kanggo amana, Singtong Beles da tiba humbagi tabak cacakibani hari, Tiba humba adu da country में explosive pipe launcher pompi ama detonator amadi fuse yauba 36 number के high explosive hand grenade ani BP base ama combat chart ama phagapangam ke phagalaba polam sing adu sugunu police station na khusina khre haire sakiba operation adu 20k sector AR के commandant brigadier Gorar Kapur amadi Kaksing district के SP Thoksom Brikam anina overall supervision tauki haire